Lakhipuronline puthokchaba April gi tang ahum sagol se numit ki Khomjinba Pao tabirase. Ahanbada maruoiba pao. Assam gi panchayat mikal gi matam lauthokre Barak Tampak ki jila ahum makta me gi tang anida mikal pangthoklagani. Handaki gunorsopta A+ pangduna mai paklakraba Manipuri medium gi mahisang tara mangata ikai khomna bau kadori. CRPC gi cachar jila committee na CUET UG cancel tobinaba Assam University da memorandum pisinkre. Thailand da pangthokpa agriculture development training program da Dr. Ngangwam Bijoy Kumar na executive expert ona saruk yakre amasung Manipur gi gari sing da tinted glass natraga black film na pasing masa na lauthok janaba Manipur lengak na khangan kre. Haujik mapung oiba pauta birase. Assam State Election Commission na Rajya Asigi Panchayat Mikal gi matam lauthokre. Mikal asi Rajya asida tangkak ani thokna pangthoklagani. Ahanba tangkak na megi tang anida aduga anisuba tangkak na megi tang taret ki ayuki pung taret makhai dagina nungthil gi pung mari makhai phawba pangthokani. Barak Tampak ki jila ahumak loinana Upper Assam da megi tang anida Panchayat Mikal pangthokani. Aduga megi tang tareta Lower Assam amasung mayai thangba Assam gi Panchayat Mikal pangthoklagani. Ngarang Mikal gi notification asi lauthokkibaga loinana Mikal pangthokadaba mafam singda Model Code of Conduct chanaba hokre. Mirep se pisan bagi matam ngasi April gi tang ahum dagi hauraga April gi tang 13 phawbagi manungda nongmai jingna tabanumit ki ayuki pung 13 dagina nungtil gi pung ahum phawbagi manungda mirep se pisan ba yaragani. April gi 12 da mirep se scrutiny toraga candidate ki list April gi tang 12 da phongdokani. Mirep se handokpagi aroiba numitna April gi tang 13 ki nungtil gi pung ahum phawbani. Ahanba phase ta ripul leirabadi megi tang marida amuk pangthokani aduga anisuba phase ta ripul leiragana megi tang mapanda ripul oigani. Lakliba megi tang 13 gi ayuki pung 9 dagi phase animak ki vote masing thigani. Ahanba tangkak megi tang anida Barak Tampak ki jila ahum Cachar Hailakandi Sribhumi yauna Tinsukia Dibrugarh Charaidew Sibsagar Majuli Jorhat Golaghat Dhemaji Lakhimpur Sonepur amasung Bishwanath jila gi mikal oigani. Aduga anisuba tangkak ki oina megi tang tareta Dhubri South Salmara Gwalpara Bongaigaon Borpeta Bajali Nolbari Kamrup Metro Hojai Nagaon Morigaon amasung Darang jila da anisuba tangkak ta mikal pangthokani. Aduga Rajya Asigi 6 schedule na konba area gi jila tarukta handaki mikal asi pangthokloi hairi. Rajya sin bathungna vote kendra lising kunmanga da mikal oigani. Voter crore amaga lakh marfu ga lising kuntra taruk ka chatruk ka marfu ni thoina mikal asida saruk yagani. Aduga vote ki thomi lakh amaga lising kunna mikal asigi thabak thorom sing pangthokani. Handaki panchayat mikal asida EVM gi mahuta ballot paper oina sijanagani haina ngarang pamisingda State Election Commissioner Sri Alok Kumar na phongdokre. Nakala maromda Cachar jila da lakliba panchayat mikal asiga mari lenana jila asigi DC na jila lenga ki department punumaki office kudingmaki thomi sing mikal gi thawong asi loidriba phawba suti gi nimit sing dasu makoi gi office hangduna thamna ba yathang pikre. Masigi sumathakta jila gi officer amasung karmachari singda DC gi ayaba yaudana makoi gi headquarter thadoktuna chatkidana ba haire. Chaliba tha asigi April gi tang mari dagina taruk phawba numit humni chumna pangthokadoriba humpunitoi suba Manipuri Sahitya Parishad Assam gi mifamlenda lamdam asigi Manipuri medium school kharada ikai khumna bot kadori. Mifamlen asigi aroiba numit haibadi April gi tang tarukta handakta pangthokhiba gunorsop lising ani ga kunmanga da A+ grade phangduna mai paklakraba lamdam asigi Manipuri medium school taramanga gi oja makok amadi school asigi oja singda certificate of appreciation piduna ikai khumnagani haire. School sing adudi 362 number Dakhin Mohanpur LPS, 541 number Anwar Par LP school, 71 number Kamranga LPS, 1041 Mongolpur Manipuri LPS, Faira Singha LPS, 1024 Joypur Manipuri LPS, 1032 Rangirpar LPS, 124 number Gobindonagar LPS, 736 number Punagram LP School, Joragul Manipuri MES, 130 number Joragul LP School, Punabati MES,
1281 number Purandarpur Manipuri LPS KI Hazari MES amasung Laisram Khun Mitei ME School asine Hairiba listing asigi mathakta atai A+ pangba mahisang sing lairabadi mari lainaba parisat ki mioi singda khanghanbirak naba paw asina hairi Assam gi kai khumnaningai oiraba mahai masingi mantri Dr. Ranos Pekuna mithunglen oina saruk yargadaba thoromasida hairiba school sing asigi oja singna matam sana lengbirakduna saktak si asi lobiduna thoromasibu mapung phan biu haiduna sililangliba reception committee gi maikei tagi khanghalakli loinana mahiroi singi halaman singsu loina biraktuna thoromasida yaubiranaba nolukna ningsinglakli Silchar da laiba Citizens Rights Protection Coordination Committee CRPC gi Kasar Jila Committee na ngarang Assam University Silchar gi Vice Chancellor da Common University Entrance Test for Undergraduates CUET UG asi cancel tobinaba memorandum ama pisinkre memorandum asigi copy amamamsu registrar amadi controller of examination da su pisinkri memorandum asida palliba wafamdi Assam amadi awang nongpo ki lairiba university amatada CUET hariba National Testing Agency na loba parika si chatnade adubu Barak Tampak ki HS pass tawraba mahiroi singbu degree course ta ming chanbagi damakta CUET parika si pass tawba mathau tahaliba sibo yaning da phongdokki memorandum asina makha taraduna hai atopa awang nongpo ki rajya singi Central University singi makha da laiba college singda asiguma test asi thamde amasung HS pass tawrakpa sing degree class singda haktengnana admission piri aduga Rajya Sarkar singi University singi makha da laiba college singnasu admission pibagi ariba chanabi adu makha chathari aduna atopa mafam dadi CUET gi changeng asi laudraga Barak Tampak ki mahiroi singi damakta changeng asi thamba si yaningde aduna hanagumna CUET yaudana direct oina degree da admission tahonbagi dabi tauki Dr. Maimom Santi Kumar Hilol Bhattacharji amadi Sanjeev Royna khudek piba wakacherol asid makhoi ahumna memorandum asi khusina kibani hairi International Sericulture Commission Central Silk Board Complex Bangalore amadi The Queen Sirikit Department of Sericulture Bangkok Thailand na punna sinduna Dr. Ngangom Bijoy Kumar Singha Retired Director Central Silk Board Ministry of Textile Bharat Sarkar na haukiba Mars ki tang kun humdoidagi na kun mapan phauba chewal amachubna The Queen Sirikit Department of Sericulture Ministry of Agriculture and Cooperative Thailand ki makhada Personal Development Project on Airy silkworm breeding in high temperature and changing climate conditions haiba hiram asida agriculture department ki matangda training program ama maipakna pangthokre hairiba thoromaduda Thailand gi agriculture practice toba province tarani thoidagi department section kayadagi director scientist sing amadi senior officer kayana sarujaki training program asigi makhada Dr. Ngangom Bijoy Kumar Singhana executive expert oina hiram asigi matangda tambi takpiki Mahangna takpikiba hiram sing adudi ana ayek yahondaba masamau phaba til yokpagi pathap tilgi machinjak pambi thaba masung senabagi matangda laina kaya dingi ngakthoknaba upai til marum puthokpagi scientific oba method sing amasung microscopic examination amasung aingasa loinana ising manil gi chang control tawraga til yokpagi pathap sing amasung agriculture bu maipakna chathanaba amadi sandokna nabagi pambai kaya gi matangda mahakna mapung phana practical oina demonstration tawbiramaga loinana matau karamna agriculture bu Thailand gi province sarani thoida maipakna chathananaba amadi hiramasida lomi singna su maipakna chathanaba pautak kaya pibiram ki haire Mari lainaba training course ki material sing English tagi Thailonda handoktuna makha chathanaba honabiram ki panbayai Dr. Ngangom Bijoy Kumar mamang thabadasu agriculture ge mari lainana Japan Bolivia Brazil dasu chatlurabani Thailand gi khongsadadu Mr. Navanit Pongken Director General QSDS Bangkok Thailand Dr. Sukaina Director QSPS Sisaket Province Suthira Ponjaruan Sericulture Product Expert Bangkok Kritchai Printaranon Scientist Research and Development QSDS Bangkok na chingma maroi bamioi singa phamina duna hiramasigi matangda kubna khanane ki panbayai Dr. Ngangom Bijoy Kumar Kasar Tolon Kungi Laikhidraba Ngangom Binod Bihari amadi Ngangom Ongpi Tombi Devi gi ahom suba machanupane
Manipur की गाड़ी सिंगदा tinted glass नत्रगा black film नपसिंग मसा मसाना लोकथोक जनबा मणिपुर लेंगांगना खंगनख्रे मणिपुर की ट्रांसपोर्ट डायरेक्टर डॉक्टर निवेदिता लारेलाकपम की पाव अमदा गाड़ी सिंगी मिंगसेलदा ममहनबगी थवोंग सिंग असिना आइनबदी शांति थमननबा ngaksenbagi tabak tawriba singda kudong chadaba kaya thengnare aduna asigumba ain gi wangmada mingsel mamhanbagi thawong chathariba miyoi singna makoi makoi gi tinted glass amasung black film lawthok trabadi makoi gi mathakta ain gi oiba akanba thabak lawkhalagani hairi Energy Healing Center Rongpurda computer gi matenga Anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lawthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layeng ba yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak lengsimbirabu mangjongna appointment ki damak mobile number 9395732456 number asida call to birakna bakhanganjari Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullerton Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Chaliba chahi lisinganiga kunmanga asida adomna mutual fund natraga SIP da karambada sel tungsimbana hena kanaba oigani haibagi matangda mamutana khangnanabagi damakta lam asida khang hairaba karam punsida mahaki mobile number 7896496096 number asida WhatsApp ki kuthangda natraga call tobiduna miteilonda free advice lobinaba khangalagle panba yai Sel tungsimbagi lam asida mutual fund expert asi Guwahati da leiba mutual fund distribution gi Janasanchoy Finsep koba firm amagi co-founder ni loinana hairiba firm asiga chahi tara hena loinaduna laklaba misakni Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Wellcare Medicals Lakhipur Ward number 8 na makhal maka anaba kaya gidamak maming leraba doctor singna layeng bagi kudong saba bizari Dr. Yusuf F. Chaudhary MS nakong naton amati khaunau gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nongmaizing kudingi numityung pung tarani thoidigi layeng gani Dr. CH Rakesh Singha MS orthopedic surgeon sarugi Dr. Asina thangse khudingi nungtil pung ahum dagi layengani Dr. Satyam Bisas MS Dr. Asina nungsang gallbladder da nunglaiba khoirin pomba phimosis paraphymosis na chingbagi layengnana bagi tamak numit khudingi ayuki pung 9 dagi 8 phawba aduga nungtil pung 2 makhai dagi na numitang pung 8 phawba layengani Dr. Bikram Bhuya dentist PTS jagi Dr. Asina numit khudingi nungtil gi matamda layengani
Dr. Benjir Ahmad Loskorna numit khudingi numaidang wairam pung 6 tagina 8 phauba aduga Dr. Puspita Singhana numit khudingi ayuki pung 9 tagina 8 phauba aduga nungtilgi pung 2 makhai tagi 3 phauba layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangje khudingi nungtilgi pung 2 tagi layangani Akupa marol amadi bookingi damak Wellcare Medicos Lakhipur Ward number 8 ke mobile number 8134835398 number asida pau phongna bina bhari Lakhipur online channel asibu yengbiri basingna pau asibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Assam gi panchayat mikhal gi matam lauthokre Barak Tampak ki jila ahummakta megi tang anida mikhal pangthoklagani Handaki gunorsopta A+ pangduna mai paklakraba Manipuri medium gi mahisang 15 da ikai khomna bau kadori CRPC gi Cachar jila committee na CUET UG cancel tobinaba Assam University da memorandum pisinkre Thailand da pangthokpa Agriculture Development Training Program da Dr. Ngangwam Bijoy Kumar na Executive Expert ona saruk jakre amasung Manipur gi gari sing da tinted glass natraga black film na pasing masa na lauthok janaba Manipur lengak na khangan kre Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare